ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯔꯣꯜꯅꯨꯡꯒꯤ ꯃꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯧꯅꯥ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯣꯕꯤꯟ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ 6 ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯛꯇꯥꯛꯀꯤ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯐꯥꯅꯗꯨꯅ ꯊꯝꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯇꯠꯈꯤꯕ ꯊꯧꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪ ꯑꯁꯨꯝ ꯇꯠꯂꯛꯇꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯧꯅꯥ ꯃꯁꯥꯃꯛꯅꯗꯤ ꯈꯪꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯗꯣ ꯅꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯂꯣꯛꯇꯥꯛ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯃꯃꯤ ꯑꯣꯏꯅ ꯃꯍꯥꯛ ꯂꯥꯛꯄ ꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯅꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯊꯥꯞꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯎꯅ ꯈꯣꯡꯅꯕ ꯑꯃꯗꯤ ꯀꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯧꯅꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯧꯒꯠꯇꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯑꯔꯥꯞꯄꯗ ꯃꯤꯑꯣꯏ ꯈꯔ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯑꯗꯨꯗ ꯊꯧꯅꯥ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗꯗꯤ ꯑꯔꯥꯞꯄꯗ ꯇꯧꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯎꯔꯦ꯫ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯑꯗꯨꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯃꯊꯛ ꯑꯗꯨꯗ ꯇꯤꯝꯕꯨ ꯂꯩꯃꯨꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯁꯨ ꯊꯧꯅꯥꯅ ꯃꯄꯨꯡ ꯐꯥꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯧꯅꯥꯅ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯥꯏ ꯐꯥꯖꯤꯜꯂꯝꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯅꯥꯟꯊꯣꯔꯛꯂꯦꯗꯅ ꯁꯤꯗꯤ ꯑꯗꯨ ꯀꯟꯅ ꯀꯤꯗꯨꯅ ꯐꯔꯝꯂꯕꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯦꯛꯁꯤꯟꯗꯕ ꯍꯥꯏꯕꯁꯤ ꯐꯠꯇꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯃꯥꯡꯂꯝꯂꯒꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯅꯥꯗꯨ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨꯗ ꯄꯔꯞ ꯀꯥꯈꯠꯇꯨꯅ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯣ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯅꯥꯅ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯇꯤꯝꯕꯨ ꯂꯥꯏꯃꯨꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯧꯅꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯅꯥ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯤꯡꯗꯨꯝ ꯑꯃ ꯊꯣꯔꯛꯂꯤ꯫ ꯆꯤꯡꯗꯨꯝ ꯑꯗꯨ ꯂꯩꯈꯤꯕꯅ ꯊꯧꯅꯥ ꯆꯠꯄ ꯌꯥꯗ꯭ꯔꯕꯗ ꯊꯧꯅꯥꯅ ꯍꯩ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯅꯨ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯐꯥꯎꯕꯗ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯔꯤꯕ ꯆꯤꯡꯗꯨꯝ ꯑꯗꯣ ꯍꯟꯇꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯊꯧꯅꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯧ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯌꯥꯟꯊꯔꯛꯄꯗ ꯆꯤꯡ ꯑꯗꯣ ꯈꯕꯣꯛ ꯈꯥꯏꯗꯨꯅ ꯇꯪꯈꯥꯏ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯪꯈꯥꯏ ꯇꯥꯈꯤꯕꯗꯒꯤꯗꯤ ꯆꯤꯡ ꯑꯗꯣ ꯈꯦꯡꯅ ꯂꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥꯅ ꯇꯁ ꯑꯗꯨꯅꯤꯗꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯛꯀꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯩꯅꯥꯈꯣꯜ ꯐꯪꯂꯕꯗ ꯉꯥꯎꯗꯨꯅ ꯆꯦꯜꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯅꯥ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯖꯤꯜꯂꯛꯄꯅ ꯃꯌꯥꯝꯁꯤꯡꯅ ꯂꯥꯎ ꯈꯣꯡꯅꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯧꯅꯥ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯃꯤꯄꯥꯏꯕ ꯐꯔꯗꯨꯅ ꯊꯧꯅꯥꯒꯤ ꯃꯅꯥꯛꯂꯣꯝꯗ ꯂꯣꯏꯅꯃꯛ ꯆꯪꯁꯤꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯊꯧꯅꯥꯅ ꯑꯗꯨꯝꯅ ꯍꯪꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯂꯤꯕ ꯇꯤꯝꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯕ ꯆꯣꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯃꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯗꯤ ꯀꯔꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯪꯂꯛꯄꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯈꯪꯗꯦ ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯆꯤꯡꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯨꯝꯁꯤꯡ ꯑꯁꯤ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯌꯨꯝ ꯑꯃꯒ ꯊꯦꯡꯖꯤꯟꯅꯒꯦ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯅꯥꯅ ꯑꯣ ꯐꯔꯦ
ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯑꯩꯅ ꯊꯣꯛꯄ ꯂꯩꯇꯥꯏꯅꯔꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗꯒꯤ ꯆꯦꯡ ꯃꯨꯠ ꯑꯃꯃꯝ ꯄꯨꯊꯣꯛꯅꯔꯛꯎ ꯑꯗꯨꯒ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯆꯦꯡ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯊꯧꯅꯥꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯅ ꯆꯦꯡ ꯃꯔꯨꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯆꯦꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯈꯨꯕꯥꯝ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯆꯩꯈꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯆꯦꯡ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯥꯏꯈꯥꯏꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯣꯠꯇꯨꯅ ꯃꯃꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯏꯁꯤꯡ ꯑꯗꯨꯗ ꯑꯆꯧꯕ ꯉꯥ ꯑꯃꯅ ꯆꯦꯟꯕꯒꯨꯝ ꯁꯣꯔꯣꯛ ꯂꯥꯎꯅ ꯆꯦꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯊꯧꯅꯥꯅ ꯆꯦꯡ ꯂꯪꯈꯥꯏꯔꯛꯄꯗ ꯆꯦꯟꯈꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯣ ꯊꯧꯅꯥ ꯂꯥꯛꯂꯕꯗꯤ ꯉꯁꯥꯏꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯝꯂꯒꯗꯕꯅꯤ ꯃꯥ ꯂꯥꯛꯂꯕꯗꯤ ꯊꯕꯛ ꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯨꯝꯂꯦꯗꯅ ꯑꯁꯨꯝꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯅꯥꯅ ꯂꯥꯏ ꯇꯥꯜꯂꯤꯕꯗꯨ ꯐꯔꯗꯨꯅ ꯍꯥꯏꯕꯗꯤ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯃꯌꯥꯝ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯤ ꯃꯌꯥꯝ ꯊꯣꯛꯄ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯊꯣꯛꯄ ꯀꯗꯥꯏꯗꯅꯣ ꯈꯔ ꯂꯩꯕꯤꯔꯨꯔꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯍꯌꯦꯡꯁꯤꯃꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯌꯦꯡꯗꯤ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯌꯥꯝ ꯍꯟꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯒꯅꯨ ꯍꯥꯡꯆꯤꯠꯀꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯍꯨꯔꯥꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯧꯅꯥꯅ ꯅꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕ ꯂꯥꯛꯂꯕꯗꯤ ꯍꯨꯔꯥꯜꯂꯤꯕ ꯃꯤ ꯑꯗꯨ ꯂꯣꯛꯇꯥꯛ ꯂꯥꯏꯃꯨꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯖꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯅꯥ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯧꯅꯥꯅ ꯑꯗꯨꯝꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯌꯥꯝꯁꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯕꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯂꯣꯛꯇꯥꯛ ꯂꯥꯏꯃꯨꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯖꯔꯦꯗꯅ ꯍꯥꯏꯔꯝꯕꯗꯨ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯣꯛꯇꯥꯛ ꯑꯁꯤꯗ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯁꯥꯐꯣꯡꯂꯛꯀꯗꯧꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯨ ꯈꯪꯂꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯁꯤꯟꯅꯗꯨꯅ ꯍꯌꯦꯡ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗ ꯄꯨꯈꯤꯕ ꯌꯥꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯐꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯄꯨꯕ ꯌꯥꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌా ꯑꯃ ꯄꯨꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯤ ꯊꯧꯗꯣꯛꯅꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯧꯅꯥ ꯃꯍꯥꯛ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯤ ꯍꯣꯟꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯅꯈ꯭ꯔꯤꯕꯗꯨ ꯑꯊꯥꯞꯄꯗꯒꯤ ꯊꯧꯅꯥꯅꯁꯨ ꯎꯔꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯊꯧꯅꯥꯅ ꯍꯥꯏꯕ ꯏꯟꯕ ꯅꯈꯣꯏꯇꯅꯤ ꯃꯤ ꯑꯣꯏꯒꯗꯕ नखोई अना हाइब इल्लबनिना नथ्वाई फावबदी हिंजरगनी फरे अदु वरबदी अखोई की मामा नोबिन की मनाक्ता चत्तब याद्रे असुमन खल्लग थौना नोबिन की मनाक्ता लाक्ली मतम मरुदा नोबिन महाग हौगतुना मसा मऊ सेंगुतुना लेरमले अदुबु अंगांग सिंग अदुदी हाइबदी अमरजीत रोमी अजीत हेलेना रेनोबला पांथोइबी मखोई सिंगदी अमता हौगतलमद्री मसिदगिदी थौना चंगसिलक्तुना अंगांग सिंग अदो यामा थुना हौदुपिरो अदुदुगा लाई खुरमबगी थौरम अमा हौजिमक पांगतबी याद्रे हारिबा लाई खुरमबगी थौरम मसि हेक लोइबका मखोइदी मयुमदा दुमा हनखिबा यारगनी अदुगा ngasiगी नुमित असिदा लोकताक असिगी मनुदा लैरिबा तिमु लाइमु सिंग असि आइना अमुकदा फागनगदौरिबनी अदुगा मामा अइखोइना लैरिबा मफम मसिदगी खरा चटलगा यामना लुरबा सुरुंग अमा लैरि हारिबा सुरुंग असे कना अमतनसु खंगबा सुरुंग अति अदुगा खंगसु खंगोइ हारिबा सुरुंग असिगी थोंग असि लेवा मंत्रना हांगदौरिबनी अदुगा सुरुंग असिसु इसिंगी इरोलनुंदा लैबा सुरुंगनी अदुना सुरुंग असिदा अइ चंखरगा मरुदगी अमुक अतोपा संसार अमदा फावकदौरिबनी हारिबा मतम मदुदनी अइना तिमु लाइमु सिंग असि फाजलगा थनमगदौरिबा अदुना अइना फागलक्तिबा फावबदी मामना अइबु संगदु लेंगतबनी कनागुमना अइना लुखिबा जगा अदुदा हि समदुना चक्खरबदी अइ सिगदौरिबनी मरम अदुना मामना मदुबु सेनबिनबगीदमक्ता अइगा होरेन नुमिदांग वाइरम मामगा अइगा थबक अदु चमिनदबा यादबनी
ꯑꯗꯨꯝꯅ ꯊꯧꯅꯥꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟꯅ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨꯀꯣ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯀꯨꯏꯅ ꯏꯟꯅꯗꯨꯅ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯍꯦꯛ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯇꯣꯝꯇꯅ ꯂꯥꯏ ꯑꯗꯨ ꯐꯥꯖꯤꯟꯒꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯃꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯔꯨꯒꯅꯨ ꯑꯩꯅ ꯊꯣꯛꯄ ꯐꯥꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯐꯥꯖꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯃꯥꯗ ꯑꯩꯅ ꯁꯥꯎꯍꯨꯝ ꯑꯃ ꯄꯤꯖꯔꯛꯀꯅꯤ ꯃꯗꯨꯗꯤ ꯅꯨꯡꯁꯤꯔꯕ ꯍꯩꯅꯧ ꯂꯩꯅꯨꯡꯒ ꯂꯣꯏꯅꯅ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯥꯃꯥꯗ ꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯅ ꯃꯥꯃꯥꯕꯨ ꯀꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯤꯌꯨ ꯑꯗꯨꯅ ꯂꯣꯛꯇꯥꯛꯀꯤ ꯍꯤꯊꯥꯡꯐꯝꯗ ꯂꯥꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯗꯤ ꯃꯥꯃꯥ ꯑꯉꯥꯡꯁꯤꯡꯗꯨ ꯍꯧꯗꯣꯛꯄꯤꯔꯛꯑꯣ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯁꯤ ꯑꯗꯨꯝꯅ ꯊꯧꯅꯥꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯣꯕꯤꯟ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯣ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯏꯪꯉ ꯉꯛꯅ ꯀꯔꯤꯅꯣ ꯉꯔꯥꯡꯁꯨ ꯈꯨꯔꯨꯝꯈ꯭ꯔꯕꯗꯥꯏꯅꯦ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅ ꯍꯥꯏ ꯍꯧꯖꯤꯛ ꯈꯨꯔꯨꯝꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ ꯅꯈꯣꯏꯗꯤ ꯂꯥꯏ ꯑꯁꯤ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯍꯧꯔꯒꯗꯕꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏ ꯇꯔꯨꯛ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯣꯕꯤꯟ ꯑꯃꯗꯤ ꯊꯧꯅꯥ ꯃꯈꯣꯏ ꯄꯨꯟꯅ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯅꯣꯕꯤꯟꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯂꯤ ꯑꯗꯨꯒ ꯊꯧꯅꯥꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯤ ꯑꯗꯨꯒ ꯍꯤ 19ꯁꯨ ꯌꯦꯛꯂꯤ ꯑꯗꯨꯒ ꯍꯤꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯩꯁꯤꯡ ꯑꯗꯣ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯊꯝꯂꯤ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯇꯔꯨꯛ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯣꯕꯤꯟ ꯃꯈꯣꯏ ꯄꯨꯟꯅ ꯊꯧꯅꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯧꯅꯥꯅ हि अदुगी मथक्ति यावरिबा लैसिंग अदुदा लेवा खरा सोंदुना सुसु हादुना अहुमलक कामली अदुगा महाना येक्लिबा लोकताक पाटकी चौराकपा सक्तम अदुदा महाना लेवा खरा सोंदुना मकुना पोप पोप फुरुबदा लोकताक पाटकी अयेकपा सक्तम मदो हौजिक्ति मसी लेंबुगुम तरुकली इसिंग इपो महौबुगुम लैमाय अदु निकली मदु उबदा मखोय मयाम पुंगा ngakli यामना हैथोय सिंथोयरबा मालेमगी ख्वाइदगी ममिंग चलबा मित्रंग तौबा निपा अमना मित्रंग सानपगा चप मानखरे मसिगी मतुंग थौनाना महाकी मनाक्ता लेरिबा महाकी मामा अमाइबा नोबिंदुवन सिंदुना मामा सुंदौसी अइने ngasai हाइवेदा काइहौरे सोरी अमतंग याउसी अदोमना हाइरपदा नोबिनना होय होय बुंगो अइ सोइदो रुथोकलुगे असोमना हाइरमलगा नोबिन इमुंगदा परप्रप चंखी मतम अदुदा थौनाना अंगांगसिंग अदुदा मो ओनसिंदुना नखोई अइना लाई खोरंबसी हेक लोइबगा नयुमना चखिबा अदुमक जारगनी अदुगा नखोइना ngasidagiना नुमित असिदगी हप्ता अमा यौद्रिबा फावबदी लोइद्रिबा फावबदी नखोइना करुगुम्बा हाइयबा हाइ जातो अमता चाबा यादी मही ओइना थकपसु यारोइ मपंग ओइना चाबसु यारोइ अदुगा नखोइना हारिबा थबगसी तोथोक्तुना करिगुम्बदा हाइ चासलुरबा हाइ चारिबा मियदो चिंथेक्तुना खुदक्ता मसादो मुसिन मुसन्दुना सिगदौरिबनी अदुगा नखोइना लई अंगांगबा हाइबा अंगांगबा लयसी अमत चिनबा अमदी नखोइगी नाका थंबसु यारोइ अदुगा मीना पिरक्लिबसु लौरुबा यारोइ यारिबा मखै लई अंगांगबगी मनाक्तगी थामा लैगदबनी करिगुमदा नखोइना लई अंगांगबगी मनाक नक्सिनना अमदी पाइदुना नत्रका चिन्दुना सानरबा थोक्लबदी नखोइ अवाफमदा तागदौरिबनी सिबा फावबा याइ अदुगा अमना नखोइना करिगुम मतमदा इंसांग नापी सोइबा अमदी हाइरा सोइबा मतमदा नखोइना थांग सुरीसे सुंसी सिजिनरदबनी हप्ता अमसे आइना हारिबा थबकसिंग असे हेक तौदबदा नखोइ सुंसोइ सोदना अवाफमदा तागनी सिगदौरिबनी अदुम हाइरपदा रोमिना इपु माइबा अइकोइना हाइरा चाबसु यारोइना हाइरे अदुगा थांग सुरी अदुना हाइरा सोइबा यारोइ हाइबा म पल्लिबसिना करमाइना तौरिबा जानु इहे इबुंगो नुपा मचा नंग सेथोंना पंखरेदको अइना हाइबदी वाहैगी ओइना अदु हाइबगी वानिने कनाना खंगनि नखोइना थबी चागे हाइदना थबी सोइरुबगुम्बा सिंजु चासे हाइदना सिंजुगी मसल सोइबगुम्बा नत्रगसु नखोइ सागा थोंगो मतमदा सेम साबगी सोरी परक मतमदा सोरी हाइबा थांगदु सिजिनगनो हाइबगी वानिने
ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯍꯩꯕ ꯖꯥꯠ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯕ ꯑꯃꯗꯤ ꯑꯉꯥꯡꯕ ꯂꯩ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯗꯨꯒ ꯁꯨꯔꯤ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯍꯨꯝꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯖꯤꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯣꯕꯤꯟ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯁꯨꯔꯤ ꯑꯗꯨ ꯄꯤꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯅꯥꯅ ꯁꯨꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯄꯣꯝ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯅ ꯂꯩꯔꯤꯕ ꯏꯄꯣꯝ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯨꯔꯤ ꯑꯗꯨ ꯆꯕꯨꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ ꯑꯁꯨꯝꯅ ꯊꯤꯟꯖꯤꯟꯕ ꯑꯗꯨꯗ ꯂꯣꯛꯇꯥꯛ ꯈꯣꯡꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯦꯡꯅ ꯂꯥꯎꯅ ꯈꯣꯡꯂꯤ ꯑꯁꯨꯝꯅ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯈꯣꯡꯂꯤꯕꯗꯨ ꯑꯃꯥꯏꯕ ꯊꯧꯅꯥ ꯃꯇꯣꯝꯇꯅ ꯇꯥꯔꯤ ꯀꯅꯥꯃꯠꯇꯅ ꯇꯥꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯅ ꯐꯔꯦ ꯍꯣꯔꯦꯟ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯝꯕ ꯈꯨꯠꯂꯥꯏ ꯊꯥꯔꯒ ꯃꯍꯥꯛꯄꯨ ꯅꯝꯊꯒꯅꯤ ꯐꯥꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯁꯨꯃꯛ ꯌꯦꯡꯊꯣꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯂꯣꯛꯇꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯑꯩꯅ ꯐꯥꯖꯤꯜꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯧꯅꯥꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯇꯔꯨꯛ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯔꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯆꯥꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯏꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯑꯃꯥꯏꯕ ꯅꯣꯕꯤꯟ ꯑꯃꯗꯤ ꯊꯧꯅꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯧꯅꯥꯅ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯄ ꯃꯇꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯗꯣ ꯈꯖꯤꯛꯇꯪꯗꯤ ꯂꯨꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯑꯩ ꯈꯟꯖꯔꯨꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦन ꯑꯩꯅ ꯍꯥꯏꯕꯗꯨ ꯃꯥꯃꯒꯤ ꯏꯁꯥꯗ ꯅꯨꯡꯁꯤꯕ ꯍꯩꯅꯝ ꯂꯩꯅꯝꯒ ꯂꯣꯏꯅꯅ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯐꯨꯔꯛꯂꯕꯗꯤ ꯑꯩꯅ ꯃꯥꯃꯕꯨ ꯀꯧꯔꯛꯂꯤ ꯍꯥꯏꯕꯁꯦ ꯈꯪꯕꯤꯌꯨ ꯃꯇꯝ ꯑꯗꯨꯗ ꯃꯥꯃꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯂꯥꯛꯄꯤꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯕꯥꯅꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯧꯅꯥꯗꯣ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯧꯅꯥꯅ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄ ꯑꯁꯤꯗ ꯊꯧꯅꯥꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧꯕ ꯀꯔꯤꯒꯨꯝꯕꯗ ꯑꯗꯨꯝꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯔ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯅꯥꯅ ꯌꯦꯡꯁꯤꯜꯍꯧꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤꯕ ꯃꯃꯤ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯃꯥꯡꯍꯟꯅꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯠꯅꯔꯒꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯊꯧꯅꯥꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯂꯥꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯔꯦꯟ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯃ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯂꯧꯊꯣꯔꯛꯂꯤꯕꯁꯤ ꯑꯇꯦꯛꯄ ꯊꯥꯡ ꯑꯃꯒꯤ ꯊꯥꯡꯈꯣꯛꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯩ ꯆꯔꯣꯡ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯑꯃꯥꯏꯕ ꯊꯧꯅꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯨꯔꯨ ꯅꯣꯏꯁꯤꯟꯗꯨꯅ ꯃꯀꯣꯛꯇ ꯊꯥꯗꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯡ ꯑꯇꯦꯛꯄ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯊꯥꯡ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯅ ꯍꯥꯏꯔꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯖꯒꯥ ꯑꯃꯗꯒꯤ ꯖꯒꯥ ꯑꯃꯗ ꯆꯤꯡꯉꯝꯗꯥꯏꯒꯤ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯀꯣꯏꯂꯦꯡ ꯂꯦꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯧꯅꯥꯅ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯃꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯆꯦꯟꯊꯣꯛꯇꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯪꯉꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯅꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯑꯇꯦꯛꯄ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯃꯛꯀꯗ ꯆꯞ ꯂꯥꯎꯅ ꯊꯤꯟꯊꯕꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯕꯨ ꯆꯤꯡꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯁꯣꯛꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯨꯝ ꯑꯗꯨ ꯅꯤꯛꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯅ ꯈꯪꯂꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇꯕ ꯀꯔꯤꯝ ꯀꯊꯥꯏꯅꯕ ꯑꯩꯃꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯕ ꯐꯩ ꯈꯪꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯅꯥ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ
ꯑꯍꯤꯡꯒꯤ ꯃꯇꯝ ꯆꯞ ꯆꯥꯅ ꯌꯧꯔꯗꯨꯅ ꯊꯧꯅꯥ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ ꯑꯇꯦꯛꯄ ꯊꯥꯡ ꯑꯗꯨ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯀꯣꯛꯇ ꯌꯦꯠꯄ ꯑꯔꯪꯕ ꯃꯆꯨꯒꯤ ꯃꯨꯔꯩꯅꯕ ꯐꯤ ꯑꯃ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯠ ꯆꯥꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯉꯥꯡꯕ ꯑꯃꯗꯤ ꯑꯃꯨꯕ ꯃꯆꯨꯅ ꯂꯥꯡꯂꯕ ꯐꯨꯔꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯩꯖꯣꯝ ꯑꯗꯨꯕꯨꯅ ꯍꯤꯒꯣꯛꯀ ꯑꯃꯨꯕꯒ ꯂꯥꯡꯕ ꯑꯗꯨꯒꯨꯝꯂꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠ ꯆꯥꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯈꯔ ꯁꯣꯟꯈꯤ꯫ ꯑꯁꯨꯝꯕ ꯂꯩꯋꯥ ꯑꯃ ꯍꯦꯛ ꯁꯣꯟꯈꯤꯕꯒ हि अदुगी हिनाउदा हि होनबा निपा अमा फन चोंथोरक्तुना मुसिन मुना फमख्री ममी ओइना अदुगा हि अदो तपना तपना होनबा हौखी। असमना होनदुना हौजिकि थौना तिमुलाइ मुसिंग अदुगी काइदोंफम ओइरिबा पुनफम ओइरिबा मफम मदु तमना थौना हि अदो यामना थुना यांगना होनदुना लाक्ली। वारी असिगी 10 सुबा तांकक मतंग असिदा लोइसिनजरी। मथंगी तंकक्तना करी कमदौबो हाइबदु मयाम पुन्ना ngaimiनरसि। मयाम बोरोइबदा मुक्का हन्ना खुरुमजरी।